Ngashi numida wairam phukhiba tongan Manipuri siphongsinga masung thokhiba thawdok wathoksingdagi maruoibi ipausing miyamda thamjagi anbada kangla pawdagi lokasaraga komgi historical factsing thugainaba sinba condemn tawi kom tribe council KTC amadi kom union Manipur kum haidiba lubani sina kom tribe community gi masagi 30A digi matamna leijarakliba historical factsing lan uhonanaba honariba si condemn tawi haina kom naga union Manipur gi information and publicity na thadorak pa sirol amana phongdorakli sirol asina makha taribadi thasigi nipana dampi village ta Kuki liberation army KLA ni singnaba singna miyoy ama butam thina phuram ba thawdokta senari bising awaba tarabi imungonsi gi yenglaga justice piu kom naga union Manipur si Sandel Naga people's organization gi sharu ama oiduna lairi UNC nasu kom tribe si makhoi gi imung manung ni haiduna hawkibesei kya dagi leminarakli kom community singna kom gi historical factsing kannanaba amatu oina ingna singna leminanaba su phongdokhen su pau sida makhata na phongdorakli makasa tharak poina kanglai paki maira digi top paw mana lup manga na sinduna pangtokhiba mass rally da miyoi sakya na sarugyakri barat lengana kanglu phurup kya da oiroidaba wasakya saktuna ekhoi masil khatna hali nandoluwang India na Manipur thugaibi yaroi haba paujal pupa Manipur kananaba miyam gyoeba asobo khongsat amanga si thangmaiban thau ground gi horaga khumalampak phawba sakre khumalampak te miyam gi mifam pangtokre mifam aduda amuko gi president Phairojam Nandoluwang na barat lengana kanglu phurup kaya da oiroidaba wasakya saktuna ekhoi masil khana hali haujik phamliba parliament mifamda Manipur gi lan gi matangda tongan political party singna khananaba wafam pukhalabasu khanadabasi lebuk thibene hena phongtokre miyam gyoeba asoba khongsat asi amuko poirei leimarol amowa koharam Manipur amadi MSF na sinduna ngasi International Human Rights Day ga mari leinana Repeal Armed Forces Special Power Act 1958 Self Determination Award Life amadi Manipur muthatpa yaro heba paujal puba miyam gyoeba rally asida lamdam asigi miyoisa kyana saruk yaduna sakhi rally asinga se yupung Tarakra helakpadigi Imphal gi Thangmaiban Thau ground da masing yamlaba miyoisa kya pullaba matungda khumalampak phawbu sakhi rally adu nagamapal taraba matung Imphal gi samu makhong phawraga kangla gi nungsup thangba gate yoraga awang pang haigalaga khuya thong taraba matung khumalampak lamthung pamaki lamdam asida khunda minari tongan phurup singe miyoisa kya na saryaki lamdam asigi CSO mahiroi artist sing saryaki rally edu da pamdaba thawdok sing thoktana state amada central force in akanba section thorang slokhi rally the saruk yariba miyoi singna Repeal Armed Forces Special Power Act 1958 self determination is our right amadi Manipur muthatpa yaroi haiba khulaw sing lakhi khongsat asina khumalampak sport complex ki main stadium da pullaba matung miyam gyoiba mifam ama pangtokhi ngasigi Manipur gi miyam gi apunba khongsat asigi matangda amuko gi president Phairojam Nandoluwang na phongdorakpada haujik phamliba parliament mifamna Manipur gi lan gi matangda tongan political party singna khanana bu wapum pukhalabasu khanadabasi lebuk thibani miyam hak phangnanaba rally satlabasu barat lengana Manipur gi police station tarukta nauna aphaspa thamjilaklibasi Manipur gi apunba gi saktam kaidanaba khulngaklibasing phananaba kalam paiduna ladik tamjagadaba naha kya nongmai pehalibasi barat lengana pehanmani international law gi matungina masagi mafrup ka kananaba nongmai paibi adubu barat lengana aphaspa thamjindun ek kya panchindun naha kya fazali political gi khudong saba phangnaba barat lengana police station taraga mapana konba mafamdagi aphaspa laktokhi Manipur draconian law aphaspa lakthok loksin sanaduna Manipur miyam mali Manipur gi miyam ek asi repeal tawgadabani haiduna ngasisu rally satuna demand tawri barat lengana kanglu phuru kayada oiroidaba wasak kya saktuna ekhoi masel khanahali ngasi lamdam sida laiba phuru kanglu khudimakna wakhal taminaduna ekhoi gi asengba yeknabani yeknabasi kanano haibadu khangadabani madu khanglaba khaktada ekhoi sakhotpa ingtapa lamdam ama oigani haina phongdokhi amaramda ngasi gi miyoi sakyana saruk yaduna miyam gi khongsat aduda saruk yakhiba mahiroi nupi masa mapan yauna awan tharakpadagi khudakta manaknakpa hospital pukatuna lekanakhi basing adu asu engam amata yaudana masa masagi mayumda hankhre hairene su paus ta makhatari atop pawamana khulai paiba masul Mayang Imphal sagai sabita nomai kapnakre ngarang numidang pung mapalom taba matamna Imphal West District ki Mayang Imphal Police Station ki manung sana laiba Mayang Imphal
sagai sabi lambida sangsilaga mayang Imphal kendraga tainaba karangi ngagi farm singna masakhangdaba kulai paiba masel akan mongda nomai kapna duna khuthokna khre hari khuthokna bigi thawdo dura ngagi farm singda saba loktang sangsingda nomai maruna panduna akai to kya thoki kulai paiba masel khuthokna bigi pauta badagi thawdo thokphamda Mayang Imphal Police Station ki ocean lusingduna lakpa police team amana hakthengna yengsingkhre loinana nomai kapna bigi khudam sing mayek singna khangkhre loinana case ama register tawkhre hari nomai kapna bigi thawong adubu Khuman United Club and Maira Paibi Association KUCMA Mayang Imphal ngasi mifam ama phamduna akan mamongna kanem tawkhre ngasigi mifam aduna asigumba laibak thiba thawdo silamdam asomda thukan bidanaba Mari lainaba singda haijarakli hiramasiga mari lainana Khuman United Club and Maira Paibi Association Mayang Imphal gi Secretary General Dejendro Mangang khuyek piduna press thadora ko seol na hairibdi hauji Kuki terrorist separate administration tan migi mingda maitai gi mathak sathariba lana sida thokliba aikhoi masel lengjal manada bigi wakholon tanada bigi khaksi naida bigi amadi yeknaba masa khangba ngamda bigi thawong sing sina maitai kanglup asibu maru muthanaba honariba kanglup natragana agency singda hena kudong saba pithokpo oina thokana hari seol sin hai lamdam Maramaduna Makatarak Padari Soikiba Lankiba Kia Iraipak Iramdam Sibu, Iromdam Lepsaba Pamzaba, Ninkatamba Pamba Iraisangakani Kanviraga, Amuhana Mayang Impalamadi Tangnaba Kulsing Asigumba Kutona Bigi Tabaksing Amuhana Tokwan Bigano Hainasu, Sirol Asina Pongdorakli Atopapa Mana Zagadib Dankargi Matata No Confidence Motion Tangatkre. Hausa thariba India Parliament ningthami phamna puari oina lehoragadaba thawdo amu oina Vice President oiba Rajya Sabha gi Chairman Jagadip Dhankar gi mathakta Opposition Party ki maiketi gi ngarang no confidence motion thangakhe hiramasiga mari lainana agency gi report amagi matungina Congress Party ki maiketi gi sab saba makhang mangamdrabasu atopa paw gi likhun gi matungina opposition gi maiketi gi thangalakhiba no confidence motion aduda MP humfuga mangana khuyek pirakre hari Rajya Sabha hauze lairiba tungan party ki members singi masinga si yenglaga no confidence motion asi mai paktaba yai hari adomena motion asi house ta opposition singi members in wangang bagi tanja presiding officer na pidaba dugi mayoktani haiden su paus da makata na fongdorakli atopa pawmana Delhi gi khongjang na saruk yaruna ba thawbal apun baluk ki miyoi taret Imphal thadokre Delhi Maitai Coordinating Committee na sinduna lakadoriba December 12 pangthokadoriba protest demonstration da saruk yaruna bagidamak miyoi tare na saba thawbal apun malup talgi youth kangbu ama ngasi Delhi gidamak Imphal thadokre khongsel asigidamak ngasi talgi advisor sobam berena Thawbal asoba kaitil makha multipurpose community hall gi lamthaki khongsel adura saruk yakhi balup asigi advisor Zotin Waikhom na phongdokhibada Delhi Maitai coordinating singna sinduna marfuga manga suba nupi lal and day protest demonstration against abduction sexual assault and killing Maitai women and children by Kuki militants at Manipur haiba hiramda thasigi taragani thuri India gi capital Delhi da liba jantar mantar pangthokadoriba protest asida saruk yanab kidama sakhiban hari mauna makhata na hai haukiba English ngani ga kungo humdoi me ahum digi horaga Kuki khulai paibisna nupi angang amadi maitai misa miyam da satharagli balana sigi mayokta dalna su tungan malup singi kusamnaraga India gi capital Delhi da khongjang kya sangsingani lamdam asida thukli balana su loisinduna tangdu leita ba iramdam am oiragna bigi damakta talna asobu thawdang lawdun lakli haujik su lawkigani haiba wapam phongdo kenasu paus da makhatarakli atopa pawmana Zeri lambi economic blockade na maramoidana gari kya panduna lairi National Highway Kuntraga taret Imphal Ziribam lambi matam kaktan economic blockade sathakibana maramoidana ngasi Ziribam dagi Imphal thorakpa malpuba gari kya noneda leiba taraga mapan suba AR gi kem da haujik panduna lairi hari None District Rationing Agents Joint Action Committee NDRA JAC na state langak ti English ngani ga taraga mapandagi English ngani ga kunganithui phawbagi pending labor commission DUPBU haibada state langak na tabi dabadagi National Highway Kuntraga taret Imphal Ziribam lambi da haukiba December 8 ge hingnongyai digi economic blockade sathaba horagani haina JAC na laukthokibadagi gari se National Highway sida selection tawba yakhidabani pawshin hai
ngasi ayu angan madagi lambi pari ngasi da economic blockade sagot pa miyoi kya thokuna lambi da lakpa mal pupa gari sing thingbagi khongjang satakhi khongjang asi pending labor commission due phangdri fawba cab npd gi goods puba truck yauna posai puba truck puna ma atingwa thamgani khongjang asi sagot pina basu js na miyam na appeal torakli makasa thara koina to performan adani group ki senja thumja gi matang da thigatuna logweba serak pigadabani sotin kumar Parliamentary team ama semduna Adani group ki senja thumja gi matang thigatuna logweba serak pigadabani haina CPI Manipur state ki hanagi secretary L Sutin Kumar na phongdokre ngasi International Human Right Day ga mari lainana CPI na sinduna India sinbathungba miyoibi gi hak phangana bagi damak sangshilakliba khongjang gi manungsana CPI Manipur State Council na sinduna Rupamahal tengta leiba irabot bawon na huakat khongjang sangshingkre Sanction bu wakat khongjang amari leidana El Sutin Kumar makhatana hai hauzik center da leidiba lenga sina leita laira miyam gi hak malaga makhoina luna sana tinaba miyoi kharagidama kanglon kaina lenga ki asobu senpam thadari basigi matangda sab saba pakhum miyam na khangadabani leita laira singi phangkhom tokpa hak sabsana pibiu nongmara sangdraba yadraba polam sing mamal kham thengna wangkhatlakpadagi misa miyam na thengnarib awaba sing asi Manipur lenga Sashan tauriba singna atuba matamda kauhangadabani loinana miyoy amagi phangpham tokpa hak adu sabsana phangangadabani haiba wafam se phongdokhi makasa tharakpo oina kangla paudigi topa pawmana ngasigi numit asi sakhatpa lebak singdigi harau tiamna thoram pangthonghari adu state asidadi protest rally oina pangthokli fulindro konsam Ngasigi lupangana sinduna International Human Right Day ga mari laina satkiba protest rally edu sarugya kiba Committee on Human Right Manipur gi chairman Folindro Konsam na phungdokibada miyoi bigi hakna miyoi kanglup adugi tungi lebak lepkadabani adubu aikhoi gi Manipur gumba leba amadadi human right ki belu si kadaida lairi aduga aikhoi gi tungi lebakna kadomna satli habasi samamnaba phibam amada lairi ngasigi numit asi sakhatpa lebak singdadi harau tiamna thorom pangthoknari adubu aikhoi gi state asidadi protest rally ama oina pangthokli right to self determination is our birthright haiba wapam asi malem pumbana yanara wapam amani adubu India gi manungsana lairiba Manipur gum state amadadi self determination haiba wapam asima yamna sawu hangamoiri India si international human right law gi signatory ama oizarabasu lamdam asidadi madugi tayonaba da misa miyam human right maru oina right to life khonggauna dun lairi self determination haiba si international law na yaba right amani India na piba natragana pida ba haiba duna tongan ba wapam am oiragasu right asigi ona tainabada lairiba AFSPA hairiba ek asini lebak thibadi jungle law ne hainariba AFSPA si Manipur da salairi AFSPA gi marumda Indian Army na maralitaba miyoi kya gi thawai mankhre nopi oibi kya gi ikai khumnaba kya khongauna khre ngasidi mapalam digi sanglakliba khulai paibi singi marumda India na backing piduna misam miyam gi mathakta launch tarakli lan asida nupi angang amadi maralaijadaba kya gi thawai pikamna khre masi phawbada government of India na tumin yengduna lairi thenglabasu thengna aikoi gi miyam gi matpi khraba rights ngasi phangnaba honabada aikoi puna Sanction minerasi haina mahakna makhatana phongdokhe su pausida makhatarakli makasa tharakpo ina topa pawmna tangdu leitapa lehengi haiba tarabde justice lehen batai kaisam Pradeep Kumar Civil Society Coalitions on Human Right in Manipur and United Nations Manipur Commission for Protection of Child Right MCPCR samnaraga International Human Right Day thoram pangtokre thoram aduda Child right ki chairperson Pradeep Kumar kaisana phungdokhibada peace lehen gi haiba tarabadi justice lehen batai Manipur press cup ta pangthokpa thoram aduda hanagi chairperson Manipur Human Right Commission khaide mani human right defender Manipur gi chairperson Joy Singakham Phidam gi president Kangujam Ranjit Singh Busar yakhi thoram aduga mari lainana kaisam Pradeep Kumar phungdokhibada miyoibi gi hak hairaga yamna limited oiba hatpatupa phajunba khaktanatana lamdam asida thokliba tha taraga mapan henjilaklabi irang asiga mari lainana internet thingjinba kuina curfew thamjinba sisu human right violation amani maram maduna tha taraga mapan helabi irang asina relief camp de lairiba singasi phajana lehenduna makhoibu makhoigi maramda mayumda hanjin hanba asina human right day observation tawbi wantuk laigani Amaramla jiribamla nupi amadi pikliba angang yaun hatkhiba thawdo du hi matangda National Level Human Commission amadi
NCPCR laktuna thijanana ba haijabadasu Women Commission team ama laktuna yengsinkre NCPCR gi team su mak masa satuna unarure makhoi hangduna leiriba chairman gi phamasi hablakpaga laklagani haiba thajaba leiri haikena su pausta makhatana phongdorakli makasa tarak poina to papom hozaida lamyan irabot ki mitam khinkre Patriotic Writers Forum PAWF Manipur Assam ki hozaida leiba Manipuri Women's Literary and Cultural Organization AMWLCO samnaraga ngasi Assam ki hozai Nandapur Maitai Khungang lamyan irabot ki mitam ama PAWF Manipur ki hane ki President Dr. Yeskul Khoirakpam na athoiba mithunglen oiduna maikum hangdokre hozai Nandapur dagi thangjam irabona land donor oiduna khilliv irabot ki mitamasi PAWF na kinkiba ahum sulam yan irabot ki mitamni mamang Tripura amadi Kasar gi Lakhipur irabot ki mitam ani khinkre mitam maikum hangdokpagi thoramadu forum gi President Naurebam Khambalwa Founder Secretary OC Meira, Secretary Rakesh Naurem, PAW Tripura Branch ki Advisor Dr. Khetirme Madhavi, Manipuri Literary and Cultural Organization ki Founder President Renuka Yumnap, President Huirongbam Kunjavati, Social Activist Dr. Yangkhom Megasandra Amadi, Konsa Michael Singba Saknareba Miyoi Kyana Pampak Lengsinki. Lamyan irabot ki punsi amadi thabaki matangda forum ki founder secretary OC Meira amadi retired teacher and social activist Hoirangbam Binod Bihari na wangang ki haina forum asigi assistant secretary Laimuzam Pratap ki sirolaman haidi losilak poina tendak pa pom lelong da su International Human Rights Day gi thoram pangtokre malem gi mafam sinba thungna pangthokna bugum Thobal district ki Lilong bazar da leiba Zame Masajitasu United Mighty Pangal Committee UMPC Manipur Sinduna Ngashi International Human Rights Day Pangthokren su Paumana Makhatana Phongdorakli Atopa Paumana Delhi gi Jantar Mantarda Kuki MLA Yamdrabada Tari na Saru Gyaduna Manipur gi sit and demonstration Taukre Hari Loinana Kuki MLA sing demand kya tauraduna separate administration gi dialogue processes speeding taunaba Loinana Union Territory status granting tau hainasu demand tauki hainasu paw mun makhatari adu hauzukoi nadi myam tenak na thamjaram ge duga hauzukoi nadi paw smatang ase lusinjara ge masu myam pun anoba update ngamina saina channel su gi megai de gi thamjari